ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯅ ꯅꯤꯡꯉꯣꯜ ꯑꯃꯁꯨꯡ ꯃꯧꯗ ꯕꯦꯁ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯇꯣꯄꯤꯛ ꯃꯈꯜ ꯑꯃꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯇꯥꯃꯤꯟꯅꯁꯤ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯣꯟꯅ ꯇꯤꯟꯅꯅ ꯆꯥꯟꯅ ꯆꯨꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯟꯅꯗꯨꯅꯇ ꯂꯩ ꯃꯣꯠ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯑꯃꯒꯤ ꯋꯥ ꯑꯃꯅ ꯇꯥꯗꯦ ꯄꯨꯝꯅꯃꯛꯇꯤ ꯅꯠꯇꯦ ꯑꯌꯥꯝꯕꯗ ꯑꯣꯏꯒꯜꯂꯤ ꯃꯧꯅ ꯍꯦꯟꯗꯦ ꯅꯤꯡꯉꯣꯜꯅ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅꯤ ꯃꯧꯅ ꯐꯠꯇ꯭ꯔꯒ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯃꯧꯒꯤ ꯊꯧꯗꯥꯡ ꯅꯤꯡꯉꯣꯜꯒꯤ ꯊꯧꯗꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯗꯨꯒꯇ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ ꯆꯝꯅ ꯍꯤꯡꯖꯔꯝꯕ ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯃ ꯂꯥꯛꯁꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯃꯁꯨ ꯏꯃꯤꯠ ꯃꯥꯡꯗ ꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯁꯨ ꯑꯃꯒꯤ ꯋꯥ ꯑꯃꯗ ꯇꯝꯁꯟꯗꯨꯅ ꯃꯧ ꯑꯣꯏꯕꯤꯁꯤꯡꯕꯨ ꯑꯂꯥꯟꯕ ꯇꯥꯍꯟꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯧꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏ ꯅꯤꯄꯥꯗ ꯁꯛ ꯊꯤꯡꯖꯤꯟꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯇꯣꯈꯥꯏ ꯇꯥꯍꯟꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯇꯨꯡꯗ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯌꯨꯝꯒꯤ ꯃꯧꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯁꯨ ꯏꯃꯤꯠ ꯃꯥꯡꯗ ꯃꯌꯥꯝꯅ ꯎꯅꯔꯤꯕꯗꯨꯅꯤ ꯅꯤꯡꯉꯣꯜꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯌꯨꯝꯒꯤ ꯃꯧ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤꯗ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯌꯨꯝꯒꯤ ꯊꯧꯗꯥꯡ ꯄꯨꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯇꯨꯅ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯨꯝꯅ ꯃꯧ ꯑꯃꯗꯤ ꯅꯤꯡꯉꯣꯜꯅ ꯅꯨꯡꯇꯤꯒꯤ ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯒꯗꯤ ꯌꯨꯝ ꯑꯗꯨ ꯇꯣꯈꯥꯏ ꯇꯥꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝ ꯑꯃ ꯑꯣꯏꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯃꯧ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜ ꯑꯅꯤꯃꯛꯇ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯅꯨꯄꯤ ꯆꯔꯣꯏ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯍꯥꯏꯗꯨ ꯑꯣꯏꯕꯤꯒꯅꯨ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯇꯥꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯌꯨ ꯑꯗꯨꯒꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ ꯃꯧ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯑꯇꯝꯅꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯇꯣꯄꯤꯛ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯤꯌꯣ ꯀꯣꯂꯣꯝꯅ ꯇꯥꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ